ꯀꯥꯡꯄꯣꯛꯄꯤꯗ ꯀꯥꯞꯅꯕꯗ ꯑꯅꯤ ꯁꯤꯈ꯭ꯔꯦ, ꯀꯥꯡꯄꯣꯛꯄꯤ ꯁꯠꯗꯥꯎꯟ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯥꯏꯅꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯩꯂꯣꯜ ꯑꯃꯁꯨꯡ ꯈꯥꯔꯥꯝ ꯋꯥꯏꯐꯥꯏꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯃꯒ IRB ꯄꯥꯔꯁꯅꯦꯜ ꯑꯃꯒ ꯁꯤꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯁꯤꯈꯤꯕꯒ ꯀꯥꯡꯄꯣꯛꯄꯤꯗ 𝐒𝐀𝐍𝐆𝐏𝐻 ꯍꯤꯜꯁꯅ ꯈꯨꯗꯛꯇ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯇꯨꯅ ꯄꯨꯡ 44ꯒꯤ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯄꯨꯝꯊꯤꯡ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯥꯏꯅꯕ ꯂꯩꯂꯣꯜ, ꯀꯣꯟꯁꯥ ꯑꯃꯁꯨꯡ ꯈꯥꯔꯝꯅꯆꯤꯡꯕ ꯀꯥꯡꯄꯣꯛꯄꯤꯒꯤ ꯈꯨꯟꯁꯤꯡꯗꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕ ꯂꯣꯏꯅꯅ ꯃꯩꯇꯩ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒ ꯉꯁꯤ ꯄꯨꯡ 4:30 ꯇꯥꯕꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯃꯤꯂꯤꯇꯔꯤ ꯃꯆꯨꯒꯤ ꯖꯤꯞꯁꯤ ꯑꯃ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯗꯤ ꯂꯩꯃꯈꯣꯡ ꯃꯤꯁꯟ ꯕꯦꯡꯛꯗꯒꯤ ꯍꯦꯟꯃꯤꯟꯂꯥꯟ ꯋꯥꯏꯐꯩ ꯑꯄꯣꯛꯄ ꯂꯨꯠꯃꯤꯟꯂꯥꯡ ꯋꯥꯏꯐꯥꯏ ꯑꯃꯁꯨꯡ ꯈꯨꯟꯈꯣ ꯈꯨꯟꯗꯒꯤ ꯊꯥꯡꯃꯤꯂꯣꯟ ꯍꯥꯡꯁꯤꯡ ꯑꯄꯣꯛꯄ ꯂꯨꯟꯈꯣꯝ ꯍꯥꯡꯁꯤꯡ ꯍꯦꯟꯃꯤꯂꯣꯟ 6ꯁꯨꯕ IRBꯒꯤ ꯄꯥꯔꯁꯅꯦꯜꯅꯤ꯫ ꯆꯞ ꯆꯥꯕ ꯀꯟꯐꯥꯔꯝ ꯇꯧꯗ꯭ꯔꯤꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯥꯡꯃꯤꯂꯣꯟ ꯍꯥꯡꯁꯤꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯃꯦꯝꯕꯔꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯥꯔꯁꯅꯦꯜꯁꯤꯡ ꯊꯣꯝꯖꯤꯟꯗꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯣꯏꯗꯣꯛꯄ ꯃꯤꯐꯥ ꯃꯄꯨꯟ ꯂꯩꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯅꯨꯡꯊꯤꯟ ꯄꯨꯡ 3 ꯇꯥꯕꯗ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯆꯤꯡꯊꯛꯇꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯅꯤ ꯍꯥꯏꯅ ꯊꯥꯖꯕꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩꯁꯤꯡ ꯀꯥꯞꯊꯔꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯈꯨꯟꯉꯥꯛꯄꯁꯤꯡ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯨꯠ ꯍꯟꯗꯨꯅ ꯀꯥꯞꯈꯤꯕꯒ ꯂꯣꯏꯅꯅ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯥꯞꯅꯈꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯅꯨꯡꯊꯤꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯗꯤ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯑꯁꯤ ꯑꯅꯥ ꯊꯣꯛꯄꯒꯤ ꯄꯥꯎ ꯐꯪꯗꯦ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯄꯥꯎ ꯐꯪꯗ꯭ꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯃꯛꯇꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯅꯤ ꯍꯥꯏꯅ ꯊꯥꯖꯕ 3 ꯈꯨꯟꯉꯥꯛꯄꯁꯤꯡꯅ ꯀꯥꯞꯄꯗ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯉꯁꯤ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯑꯣꯏ 2 ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ 𝐒𝐀𝐍𝐆𝐻 ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯈꯨꯗꯛꯇ ꯀꯥꯡꯄꯣꯛꯄꯤ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯇꯨꯅ ꯕꯤꯖꯤꯅꯦꯁ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟ ꯑꯃꯁꯨꯡ ꯗꯨꯀꯥꯟ ꯄꯨꯝꯅꯃꯛ ꯊꯤꯡꯖꯤꯟꯈꯤ ꯑꯃꯗꯤ ꯄꯨꯡ 44 ꯆꯨꯞꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯄꯨꯝꯅꯃꯛ ꯊꯤꯡꯖꯤꯟꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯃꯣꯠꯕꯨꯡ PHCꯗ ꯄꯨꯔꯛꯇꯨꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯣꯠꯕꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯗꯨꯅ ꯒꯥꯝꯈꯤꯐꯥꯏ ꯒꯟ ꯁꯦꯂꯨꯠ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯗ ꯐꯩꯖꯥꯡꯗ ꯂꯩꯕ ꯃꯥꯔꯇꯤꯌꯔꯁ ꯁꯤꯃꯤꯇ꯭ꯔꯤꯗ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 2 ꯁꯤꯈꯤꯕ ꯊꯧꯗꯣꯛ ꯃꯇꯨꯡꯗ ꯀꯥꯡꯄꯣꯛꯄꯤꯗ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯀꯥꯡꯄꯣꯛꯄꯤ ꯁꯠꯗꯥꯎꯟ ꯇꯧꯗꯨꯅ ꯄꯨꯡ 44ꯒꯤ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯄꯨꯝꯊꯤꯡ ꯊꯤꯡꯖꯤꯟꯈꯤ꯫ ꯉꯁꯤꯒꯤ ꯃꯤꯑꯣꯏ 2 ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ CBIꯅ ꯊꯤꯒꯠꯍꯟꯅꯕ ꯀꯣꯔꯠ 2ꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯗꯤꯃꯥꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯗꯤꯃꯥꯟꯁꯨ ꯇꯧꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯈꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯅꯍꯥ 2 ꯃꯥꯡꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯈꯤꯕ 2 ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯀꯣꯔꯠ 2ꯅ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯐꯥꯈꯤꯕ ꯃꯤꯂꯤꯇꯦꯟ 2 ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤꯔꯣꯝꯗ ꯆꯠꯈꯤꯕ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ 2 ꯃꯥꯡꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯈꯤꯕ ꯃꯤꯑꯣꯏ 2 ꯉꯁꯤ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ NIFꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯖꯖ ꯏꯝꯐꯥꯜ ꯋꯦꯁꯅ ꯃꯈꯣꯏ 2ꯕꯨ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔ 3 ꯐꯥꯎꯕꯗ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯅꯕꯒ ꯃꯔꯤ ꯂꯩꯅꯅ MPPꯒꯤ ꯈꯨꯠꯊꯥꯡꯗ ꯀꯦꯁꯀꯤ IOꯅ ꯀꯣꯔꯠꯇ ꯑꯄꯤꯜ ꯇꯧꯕꯗꯒꯤ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯕ ꯃꯤꯑꯣꯏ 2ꯗꯨꯗꯤ KRAUꯒꯤ ꯀꯦꯗꯔꯁꯤꯡꯅꯤ ꯍꯥꯏꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯀꯜ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯁꯤ-ꯑꯥꯁꯤꯌꯥꯟ ꯈꯨꯟꯗꯒꯤ ꯂꯨꯟꯈꯣꯁꯥꯏ ꯆꯣꯡꯂꯣꯏ ꯑꯦꯂꯥꯏꯁ ꯃꯤꯃꯤꯟ 30 ꯑꯄꯣꯛꯄ ꯍꯦꯟꯇꯤꯟꯊꯥꯡ ꯆꯣꯡꯂꯣꯏ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯈꯣꯃꯨꯟꯅꯣꯝ ꯈꯨꯟꯗꯒꯤ ꯁꯠꯀꯧꯒꯤꯟ ꯍꯥꯡꯁꯤꯡ ꯑꯦꯂꯥꯏꯁ ꯒꯧꯒꯧ 19 ꯑꯄꯣꯛꯄ ꯉꯝꯖꯂꯨꯟ ꯍꯥꯡꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯑꯅꯤꯔꯛ ꯍꯟꯅ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯕꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯅꯍꯥ 2 ꯐꯥꯈꯤꯕꯒꯤ ꯃꯔꯥꯜ ꯁꯤꯔꯕ ꯃꯤꯑꯣꯏ 2ꯗꯨ ꯉꯁꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯊꯤꯒꯠꯄ ꯉꯝꯅꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯅꯕ ꯑꯄꯤꯜ ꯇꯧꯈꯤ꯫ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯕꯒꯤ ꯋꯥꯐꯝꯒꯤ ꯃꯥꯌꯣꯛꯇ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜꯅ ꯃꯈꯣꯏ 2ꯕꯨ ꯕꯦꯜꯗ ꯊꯥꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯕꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ 2 ꯐꯥꯈꯤꯕꯗ ꯃꯈꯣꯏ 2 ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ MPꯅ ꯀꯣꯔꯠꯇ ꯊꯝꯈꯤ꯫ ꯀꯣꯔꯠꯇ MPPꯅ ꯊꯝꯈꯤꯕ ꯋꯥꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯈꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯕꯤꯅꯥꯁ ꯃꯥꯏꯕꯝ 13 ꯑꯄꯣꯛꯄ ꯍꯦꯃꯟꯇ ꯑꯃꯁꯨꯡ ꯅꯤꯡꯊꯧꯖꯝ ꯑꯦꯟꯊꯅꯤ 19 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯁꯨꯟꯗꯔ ꯊꯥ ꯑꯁꯤꯒꯤ 5ꯒꯤ ꯑꯌꯨꯛ ꯄꯨꯡ 7:10 ꯇꯥꯕꯗ
ꯖꯋꯥ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯃꯗ ꯑꯋꯥꯡ ꯁꯦꯛꯃꯥꯏꯔꯣꯝꯗ ꯆꯠꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯆꯠꯊꯕ ꯊꯤꯖꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛꯇ ꯐꯪꯈꯤꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕꯗ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯁꯥꯟꯇꯤꯄꯨꯔ ꯈꯨꯟ ꯂꯥꯟꯈꯤꯕꯒ ꯂꯣꯏꯅꯅ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯒꯝꯈꯤꯐꯥꯏꯔꯣꯝꯗ ꯊꯧꯈꯤꯕ ꯎꯈꯤ ꯍꯥꯏꯕ ꯋꯥꯐꯝ MPPꯅ ꯊꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯏꯕ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯐꯧ ꯑꯦꯔꯤꯌꯥꯗꯒꯤ ꯊꯥ ꯑꯁꯤꯒꯤ 5 ꯑꯃꯁꯨꯡ 6ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯐꯪꯈꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯉꯥꯡ ꯑꯅꯤ ꯃꯥꯡꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯆꯃꯝꯅꯕ ꯄꯣꯛꯍꯟꯅꯕ ꯁꯦꯅꯥꯄꯇꯤ ꯇꯥꯟꯅ ꯄꯨꯔꯒ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯊꯝꯖꯤꯜꯂꯝꯕꯅꯤ ꯍꯥꯏꯅ MPPꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯥꯡꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯒꯠꯈꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯨꯟꯈꯣꯁꯩꯆꯣꯡꯂꯣꯏ KRAUꯒꯤ ꯀꯥꯡꯄꯣꯛꯄꯤ ꯑꯦꯔꯤꯌꯥꯒꯤ ꯊꯕꯛ ꯄꯨꯕ ꯁꯦꯛꯇꯔ ꯀꯃꯥꯟꯗꯔꯅꯤ ꯑꯃꯗꯤ ꯃꯍꯥꯛ ꯑꯉꯥꯡ ꯑꯅꯤ ꯃꯥꯡꯈꯤꯕ ꯊꯧꯗꯣꯛꯇ ꯃꯔꯨ ꯑꯣꯏꯅ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ APPꯅ ꯊꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯇ꯭ꯔꯦꯀꯤꯡ ꯇꯧꯕꯗ ꯃꯥꯎ ꯑꯦꯔꯤꯌꯥꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯑꯃꯁꯨꯡ ꯁꯠꯀꯧꯒꯤꯟꯍꯥꯡꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2022ꯗ KRAUꯗ ꯌꯥꯎꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯛꯇꯔ ꯀꯃꯥꯟꯗꯔ ꯑꯣꯏꯅ ꯄ꯭ꯔꯃꯣꯁꯟ ꯄꯤꯗꯨꯅ ꯀꯥꯡꯄꯣꯛꯄꯤ ꯑꯦꯔꯤꯌꯥꯗ KRAUꯒꯤ ꯚꯂꯟꯇꯤꯌꯔ 30ꯔꯣꯝꯒ ꯂꯣꯏꯅꯅ ꯔꯤꯂꯤꯐ ꯑꯃꯁꯨꯡ ꯚꯤꯂꯦꯖ ꯗꯤꯐꯦꯟꯁꯀꯤ ꯊꯕꯛ ꯇꯧꯔꯛꯈꯤꯕ ꯂꯨꯟꯈꯣꯁꯩꯅ ꯄꯨꯂꯤꯁꯇ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯃꯁꯨꯡ ꯁꯠꯀꯧꯒꯤꯟꯍꯥꯡꯁꯤꯡꯅ KRAUꯒꯤ ꯆꯤꯌꯔꯃꯦꯟ ꯗꯦꯕꯤꯗ ꯍꯥꯡꯁꯤꯡ, KRFꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯦꯟꯈꯣꯂꯥꯟꯗꯧꯉꯦꯜꯕꯨ ꯅꯥꯒꯥꯂꯦꯟꯗꯒꯤ ꯒꯥꯖꯄꯥꯅꯤꯗ ꯊꯤꯜꯂꯨꯔꯕꯗ ꯍꯜꯂꯛꯄꯗ ꯃꯥꯎꯗ ꯐꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯍꯥꯟ ꯃꯈꯩ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯂꯩꯔꯛꯄ ꯃꯤꯑꯣꯏ ꯑꯅꯤꯗꯨ ꯅꯍꯥ ꯑꯅꯤ ꯒꯝꯈꯤꯐꯥꯏꯗꯒꯤ ꯐꯥꯈ꯭ꯔꯕ ꯃꯐꯝ ꯈꯪꯗꯕ ꯃꯇꯥꯡꯗ ꯆꯞ ꯆꯥꯅ ꯈꯪꯂꯕꯁꯨ ꯃꯈꯣꯏꯅ ꯑꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯆꯞ ꯆꯥꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯕꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯕꯤꯅꯕ ꯋꯥꯐꯝ APPꯅ ꯀꯣꯔꯠꯇ ꯊꯝꯈꯤꯕꯅꯤ꯫ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯕꯦꯜꯗ ꯊꯥꯗꯣꯛꯄꯤꯅꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯕꯁꯨ ꯀꯦꯁ ꯔꯦꯀꯣꯔꯗ ꯑꯃꯗꯤ ꯊꯤꯖꯤꯟꯕꯗ ꯐꯪꯂꯤꯕꯁꯤꯡ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕ ꯋꯥꯠꯂꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯀꯣꯔꯠꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯗꯤꯁꯦꯝꯕꯔ 3 ꯐꯥꯎꯕꯗ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯇꯧꯈꯤꯕꯅꯤ꯫